Bu Amazing Bible Prophecy Minister Taram Noxeri Ngasisu Saturday gi sermon Prophetic Final Events of the End Time Part 5 Maroi na ngasi Revelation 13 da nainagani maroi na topic ti the Antichrist wars against the Remnant Church. Antichrist power na ishogi Remnant Church da lan tauba kamaina roiba matam gi lan ase kari wagini habdugi maram dai khoina Revelation 13 dagi phajana naina minase ahan padai khoi ishor da pathna tause sagada laibe ipa ishor haninga letana thakachari ngasi joipa malam prithvi prabhu Yesu Krishna ani suba laktangi mamanda Antichrist power asina nahaki Remnant Church singda amsung prithvi da laiba mi singda kari kari lan tawgani amsung America da kari kari ahong balakani haibasigi maramda kaitang nainagadauri masida nahana po pivu ai nangam khudi mona ke thawai aseng buduna singduna ngang biu tari bisin ausing da suna ke thawai aseng buduna singbiduna pasana sumbaje khangduna lawbunga man biu prabhu Jesu gi mingda khuramjare amen aikoi Revelation 13 gi 1 pamene se khara samna sanje chat khirasi aduna Revelation 13 gi sa asigi maramda beast power Antichrist power se kanano masi Roman Catholic Church ne habdi gi maramda ina mamana video thagat sakrabani maduda nakoi makata ba full detail ato yengbiro aduna ai link thasu description gi link dasu ai hapcharamge nakoi ne yengba phangnya gi dama aina samudra gi mapan gi lengon bathakta levelami aduga samudra dagi sa ama ka khalakpa aina ure sa asigi makok taret amsung masi tara pali aduga mahaki masi singda luhup tara aduga makok amomda ishobu tina ngangba singi min lairami khona Bible prophecy da sa amana karibu khani ning tholeba am khangnai habje khona Daniel 7 gi khona 17 aduda suno khoni yengba matam da khangni samudra gi lengoida samudra ri sam kale samudra abde mi amna tabu mafum maibne aduna Europe ki mafum adudagi aikhoina Antichrist power Roman Catholic Church se tholokpane maki makok taret pali masi tara pali masi kainoi tari ngasai gi dragon ju mamangi Revelation 12 ta aikhoina nainagare dragon adugi maki masi tara pali makok taret pali aduna hairiba shakti ase dragon hairi satan gi shakti amani satan asinaba shakti amani habdo madu uningai gi damni hairiba makok taret masi tara sigi maramdadi aikhoina Revelation 17 aduda aikhoina nainaba matamda mu khoi yengminase mathangda pasi 13 gi 2 aina ukheba sa adu mako kabo kai male ma ke khompang ti song gi khompang male amsung masi na nongsa gi masin male singlai aduna sa adu gi mapangal phamban amso asobu matik pikhi hairi ba sa kabo kai ma sa se na khoina Daniel chapter 7 da ubu phangani aina mamang da su haikrabani masina Greece haibani aduga sawom haibjin kari lebano Medo Persiani machin na kanai gi machin pali mana ngang lepse Babylon aidi nong saman baib di Babylon ni haide pasasina Babylon Greece amsung Medo Persia mal hemni maram di Babylon na Nebuchadnezzar na mahakpu ishoro na khuramu haibni aduna sa asi gi lusing basna su pom na su mahakpu ishoni khuramu haina mishinda hayaba aduga Greece su chamane Alexander na man lening matanda ma ishoni mahakpu khuramu hai aduga sawo manbagi maramdi Medo Persia manbagi maramdi makoina sengkeba rule se makoide ishoni aduna makoina sengkeba rule je niyam je hongdokpa naide habisneba aduna Roman Catholic na su makoina hosi claim tawse makoina sengkeba niyam makoina takpi tambiri bu khuding mocha aranba amatai laite makoidi pop se ishoni habse masineba makhata na khoi 3 da mu yengse yamaro aduga mahake makok asida sibe yanas sokpagumna aina ure aduga maki sibe yana soklaba adu fakre aduga taimpan punamna ngakeng musungsa adugi matung inkhie masida amna fazaba prophecy ma piri hairiba magi sibe yana sok prices 1798 da phangkhre adi akoina Napoleon gi general Bertina Popeye 6 je phaba matan prophecy gi shakti edo magi political shakti aduga religious shakti do mana lathokpaneba adudagi mana maki asokpa habse ma phangre adudagi makhatha na Christian singbo on naibegi thabak ado laikhitreba aduga profession haiba matana maki sibe ana sokpa adu phakremni the profession di pha hujit phabagi process ti ori mapung phana phatreba adu bible na haibegi matung ina mapung phana phaba matamda taimpan punamana ngakhi habni
तायंगपान पुंबना भाई तायंगपान द लाइबा पृथ्वी असिदा लाइबा माले मसिदा लाइबा जात नेशन लाइबा कुटिंग मंगना हाइरिबा सा असिदा ngakani karamba matamda mahaki shakti haibadi hoji religious ki shakti ma ki lai whole world ki religious ki makok se mana haina loi yani adubu political shakti phangdrieba political shakti haibadi mahana Europe ta mana 530 na 1790 aki matam pat matam da Europe ki laiba amabu mana piba ya thangdo in any France oigera adi United Kingdom oigera lairiba hairiba lebak sing aduna mana piba shakti do sinaraga Christian sing bu onai bigi thabak to toiba mana sineng bu political shakti do sinaba ngameba hauriti mahana prithvi ge leba mata da mana ya thang piba matana Christian ma halu haibi ya thang piba hoji ngamdriba adubu ingada ba matam ama lakneba karamba matam da mahaki sibi yana sokpa sibi je asokpa je hek phaba matam da haibani aduga atum matam da amasung sa adugi matung inki malem prithvi asina haigi asokpa de phaba matam da malem prithvi na sa haibadi Roman Catholic Church na takpi ba mahaki matung inna loina satki gani yabne masigi prophecy je thungbi thungbadobugi tharak ngalabri karamba matam na thungani Prabhu Yesu Christ na ani suba laktingi mamang na thungani isnausa masi thajabiu aduga mahaki asiba mahaki sibiyana sokpa se karamba matam da gi phaki haba matam da 1929 da Lateran Treaty haina khanai masi Holy See the Roman Catholic Church ka Italy gi mogi Pope Pius ekhona Holy See gi na Pope Pius 11 aduga Italy gi government gi luchingba Mussolini haribsina singa kana makoi sign ama tongna khreba aduga ma ki Vatican da mu ma gi state hanai state se adugi ma gi shakti do mo hanjan maneba sina 1929 ni masigi mamanda anobo po ma khalaga taw khrabne hujik mana Pope Pius 11 je masina neba adu chai humfu gi matung da habne adu busida lai ko adu se mana koine Italy na ma gi shakti lokshan gi bise 1719 Rome na ma lokshan gi bne adu ko adu hujiti karma matam da adu 1929 dagi masi healing haure huji haure almost heal huji ko ma gi shakti je dharma gi opeti mapang kudina Roman Catholic Church lai tamam mapang kudin institution wagera any kudin makta mana loina control tawne huji Pro Francis have the prithvi losing ba amani mana climate change ki ju losing ba amo oidna prithvi ji control tawningai khonabani habisni aduga ford amu chala se sa adu da matik ki pi ki basingla adu makhoina khurung ki aduga makhoina sa adu da khurum duna hare sa adu ga kanana manabage kanana mahakalan songna bangambage sini aroi bam matam da masi haigni ko saitana kanada sakti pieba sa adu da matik pi singla adu na makhoi adu bu makhoina khurung gi habidi sa asina Roman Catholic na haiba takpi tambi base Roman Catholic Church bu khurambani Roman Catholic Church bu khuramba haibse kanano saitan bu khurambane ba kari su khena ba laite isnausa Roman Catholic Church na takpi tambi bu kuding Bible gi na wangmada takpi buni adu bu masida aina haijaning badi masigi church adu ga mai gi members sing adu gi mayokta aina ngang banate makhoi gi aramba takpi badu gi maram ngang mani masida ishogi mi kyam yauri shogi Remnant Church ki manung changada makhoi achumba je khanga khanda makhoi tholakani hujik myam su tholopagi thabak se hauri bani aduga 5-6 mangonda sakti kyam pi gap je 42 months habne 42 months se amu aikhoina Bible gi matun adi tha ama se 30 days na sare lunar mani chamane aikhoina maite gi thabanga chamane aduna masi gi 42 months se numit on thok pata di numit lising maga sani humpu taiba aikhoina aina mamang du sa jagare no maga sahilis no Bible prophecy da no maga sahi emaga manai habse khona kawbire no aduna sahi lising masani humpu se papesina panikre madu 530 aitegen 1790 ai matam chap sana Bible gi prophecy na hairam bodo adu muk chap sana thungki habse masida uliya aduga 7 da mu yangse asengba misinga lan songna na ba amasung makhoi bu ngamna na ba sa adu da pangal pire mangonda salai lon amasung jati puna maki matakta matik pire hane authority en ko mai pangal lo piye ba pithib da rebazat khudima ki matakta asengba ishori missing Christian jing ma ekta mana lan saki lan songna ki Christian kyamrum sikhiba madu gi maram da ina mamang da haikre makha da mu yengchi Revelation 13 gi ai masi yamna maru oibne masi gi 13 gi ai che sida
Ishona tayangpan semdringeda hat kraba yaw masa adugi hingbagi laikta maming isin khidaba malemda laiba punna mangna sa adu kurangani hai masida piriba prophecy se karini chnausang prithibida laiba Christian donam denomination oigera laiba jat salai khudum oigera ato ato pa lai khurum liba khuding mangna Roman Catholic Church pu khurungdaba matam amlai masiko ma Bible na haibni ko aina haibni te kamaina khurungani haibse aina hore makha da haijarke masi khurungani sida haibni Bible na haibni ko ahing bigi laikta norok ta satkadaba mepung khudimana malam prithibida laiba mepung khudimana Christian oibe yai aduga any religion gi mi oibe religion na taba athis oibe isho thas da mi sing oibe adubu nongmudi prithibida laiba khuding mak asina sarga da chalo de mepung khudimana aran khubam phangloi de mepung khudimana Roman Catholic Church pu khurungani haibadi mahangna takpi ba mahangna haibse ingadaba matam ama la I habneba sinawsa khoi section ji ko khoi aduna hairiba church sinna takpi ba aranba Bible gi wangma takpi ribse khoi illoidabani karigumba inba taragadi khoi soidana norok satke aina haibnate asim aina aigi waisna kanaguma mi amagi thamoidi sokpe adubu sokpi gnu maramdi masi Bible na haibdo aina haijabani khoi yengsiko mathangda samjalase 13 gi 11 da ikoi yengse masina ani shuba sani masi ani shuba saje karam baleba ki maramda ngangmuno haibse koi yengje basida adudagi atopa sa ama malamdagi tholokpa aina ure yaw masa gumna mahaki masi ani pali amasung mahana singlai gumna ngangi hai masida description ama khatani verse ama khaktana karigumba laibak ama gi maramda ngangi ekhoina Bible laikre sa amana karibu khane Economic mission revelation power matandam masidi shani singlai ni aduni adane masidi khangmangam poten hai adu buisinaw sa revelation khange id akhona book of Daniel gi like se khoi hana khangadaw neba masida sinner symbol amba Daniel gi like the sinagre Daniel chapter 7 dagi akhona sa mari tholopu ure aduna haire ba Bible da sa amana karibu khani ning tholeba ama khangnai hebse masi kaubirano ba Daniel 7 gi 17 masida aduna magi aina gun tarakak future ke haire sa sida laigida bu gun tarakak masigi masidagi paba matamda yengji ko another piece hamna atopa sa habni ko atopa habdi hana leramba Roman Catholic Church dagi pura tongan ba aduguma ning tholiba amaneba Roman Catholic Church ke doba madi rasniti ga dharma niti ga ani je punjanba adubu dharma niti na rasniti secular power adubu control to balaiba amaneba adubu hairi balaiba asdi amadudagi tongan bo oigneba maside yengji ko aduna masi hairi base ahan ba sadu dagi magi nature tongalani namcha sajat ahan bagi dudi persecuting power ni Christian sing bo onaiba hatpatupane adubu hairi balaiba asdi oiroeba mai adubu tongan gineba ani subda masi political shakti amani aduga dharma gi oiba shakti sunnateba mase it is a political power but not a religious power habjema masi ma kaubiranu number 3 da masi prithvi degi tholo he ahan ba saduna samudra da miyamna taba mafam iroki mafam degi tholok paneba haujiti art habjina sidu gi ona taina bo oirani maradi mi sungta ta da prithvi gi mi khunda da mafam hadi nongchup tangba prithvi gi tangkhai degi tholok kaneba hariba prithvi gi tangkhai da leba ani khagle madudi America haiba maga Australia haiba maga leba ani si khagle hariba leba ani si manungda ab oige dawri meba hariba sa se khone yawgumba sa se ko masina takpadi adune masidagi tholokani mari shubna mahase prithvi degi tholai coming out of the earth have prithvi degi tholopadi pambi amna mayon chongaga hogolakpudo adu chamana neba ahan bada hariba sa se hairiba leba ase tamna pambi amna mayon chonga tholokane du pambi de sum sakol magi sakti pangal sum charopagana ko hairiba sakti si oigneba aduna hairiba leba tu di ping matamda di madi lan taroga sonraga tholokpa leba nate pambi amagumna tamna adu sum matam hela kalaga matam kuiraga mate kanbe hengla kaneba adugumba leba amaneba hena sum chaor matam kuiraga sum kanbe hengalakpa adugumba leba amani habisina number 4 Number 5 ta yengse magi masida luhub crown luhub leite abaki athadi ningthau panda balaiba habneba aduna hairiba laiba ase ningthau sungpan phama ningthau na sasan to balaiba natteba adu aitadi kanara sasan to praja miham na khanba mihun na sasan to adugumba democracy chat balaiba amaneba number 5 number 6 ta yaw habni bible gi matung na yaw habdi prabhu jesus christ ni aduna hairiba sa se aham bagi duna tamthiba sa lan tawga thorok sa ne akona
Roman Catholic Church ka habsdi adu masjid lan taro tolopunate yaw Christian habni amorom de yaw habi athadi Christian nation amaneba Prabhu Jesu Christ gi lam chaleba Christian nation amaneba ma tholokpa matana mi ga phutna chainara ga tholokpa natte habse masima kaubiranu ada number 7 da aduna Papal power Roman Catholic Church na di anima government amsung church anima bu control taweba adu bu haidiba asidati control tawrai church ka state ka tongan ganeba religions na kone secular power bu control tawrai secular power na ru religious power control mana sang janing badar chatpa yaba adu gumba laibak amani haiba masina adu nipan subada gundam yengjiko haidi Papal saksi na di Christian singbu hat nai tupi Christian hat pe ki thabak taw adu bu hairib labak di Christian singbu sangjarakpa Jengja pampiwa adugumba laibak amaneba masi kaunu ko nipan suba mapan suba gunda adubu aroi matamde adugumba Christian gumna Christian singi jengja pampiwa laibak amase akom madadi jinglai gumna ngangakani hai ko masi ga adidi magi constitution do ko na samdo kane amni magi constitution mingon da religious freedom pibdo hojiti piroi aduna haide secular power na anataga religious power na mana tawning bodo adugi matungina tarokani haibneba mase saitan gumna sakti sina kani magi misingda Roman Catholic na mana haibe inda yate haibugumna haire lebak sha roiba matamda Prabhu Jesu Krishna ni subalak tung heda dugumba sakti sina ba leiba ma magi praja miyam do onjalak ba leiba mu oigini habse masineba nipan subada magi matamje mase 1798 ki matung atwai da tholok ba leiba mu oigidawne ba 1798 Roman Catholic Church na sibegi matang asai da tholok ne adubu Roman Catholic Church na Christian singbu onai base Bible na haibigi matung na Matthew 24 haibigi matung na masigi onai base matam khrai gi mamanda tension kane haibneba madu tension garabneba aduna haidi balaiban USA ka Australia ga deban dis manunda karam balaiban na sumi professional haibigi matung dedi United States of America na sumi haidi ba guntara maksu na laiba adugma laiba tu di sineba America kamai chingi Europe ta Christian bu hat nai bidigi Roman Catholic Church na Christian bu onai bidigi chelak Christian mayam dur America da khundara ga laira kanda makhoi gi ning tamba laiba am sengi ma gi ning tamba su July 4 1776 da makhoi lan am ta tawda bida makhoi na British na parliament ne British ta gi khoi ning tamba hena lakthoe adubu mana pura ma gi ning tamba jidi September 3 1793 da ko makhoi gi American Revolution War habje masibu mai paglaba matungda masi September 3 1783 da mai paeba adubu makhoi na laukthopudi kona July 4 1776 ki matam aswai deneba aduna hare balaiba se America ni habse aikoina kauro gumse besina usa matam yam leite aduna ai huji tension jarake aikoina samon amar oiba adugumba samon amani uji verse 12 ta aikoi mu paminar si verse 12 ta masida 12 ta 13 gi 12 mahana ahan basa adugi matipunamak sa adugi mangda sinake hame adoiba matam dikadoba ahan basade Roman Catholic Church papesina sinaki sakti khudima ishorbu Christian singbu mi singbu hanai kiba ishogi ain sing hongdokiba duguma adumaina tokiba kudimak sakti kudimak to magi politician gi religious ki sakti religious na magi political rajniti ki sakti bu kudum chalaga mana to budo adugumba sakti kunamak mangna sinagne American hauji sinadri Sinawsang Prabhuna ani subal waiting mamang masi sinar kane masi ko aduga ko sai ko sinaki aduga malem amsung maduda laiba mising adubu han basa habdi sibiana soki dei phakra basa adubu khuruman ki kanana sa adubu khurungni Americana prithvi da laiba me pung khuduma se Roman Catholic Church bu khuruman gani habne ekon yengbe ko Roman Catholic Church bu khuruman vibe se kaino Kurum Bible se karino akhona yengbe ko akhona text da ahum di pijari adubu haide 2 Kings 17 gi 16 da hai makoina ishogi mish na ishogi ya thangsing ishona piba ya thang khudimak ten commandment do makoina thadokre hamni aduga makoina laimuti saraga sanau saraga aduga makoina laibung saraga ishobu makoina sargagi lairembi numit thawan me chaku makoina khurma mi habne isnausa aduna di akoi Christian oiba khuding maksina shogi ya thangdo khongoi naraga ishona piba ya thangje khongoi naraga Roman Catholic na piba ya thangse inganeba madu ilanganeba Americana
madu inba matamdane ba khoina America na prithvi laibam khudimok sa khurmangini ana hairibse masini khoina yengsigo aduga yengsi adu khoina Roman Catholic na semba niyom se karino yamna maroiba mokhoina semba niyom se kaino haibje khoina mokhoina 10 commandments hongdokpani masida hai na khoi Catholic source tagi ko Catholic version in October 1904 da hai nomajin Protestant sing na nomajin min ngak phase makhoi masamate ikai khumnaba pibigi mota Roman Catholic Church ki shakti authority magi angamba shakti eduda adubu ikai khumnabni haibne sinawsa nomajin mita church ka baibse kanana semba niyom no Roman Catholic na ishogi 7 de sabato nomajin mita onthokibne ba kanana little hall power na haidi Antichrist powers na adubu Protestant ayambana anti little hall power Antichrist power je Roman Catholic Church ne abje kanam tan hojik yaad re hojik moina asa ta hojik Jerusalem temple sagana bunoi masita sanarga sagalaba matam da Antichrist lakani haina dumaina prophecy loina Roman Catholic na prophecy je makhoi da Antichrist se makhoi je beast ni Antichrist ni haiba sakti do makhoi utningai gi makhoi na fisheries idea posalaga loina interpret tawgibdo Protestant khuding mun hojik ingre ai khoi gi reformer khuding John Wycliffe tagi horo John Hood Jerome loina reformer khuding ma Martin Luther dai chingwa khuding na Pope haibisine Antichrist ni Roman Catholic Church ki Pope haibise Antichrist ni loi haibirameba hojiti loi on khreba masi kaigino saitangi asubonam thamani asigumanam thakchi dai khoi yawoi dagumni sidai Sunday haibise Roman Catholic Church na ko hairiba Sunday numin asida Roman Catholic Church na magi members singje thaba kanba subadagi lepna ba piba numit amaneba kanabu Prabhu Jisu na hingkat pagi kai khumna boina Bible dai de Prabhu Jisu kana nomajin numte hingali nomajin mi khuramu mabu hingkat pagi kai khumna boina nomajin mi khuramu haina Bible text amata laite isnausing koi kaubignu aduga the Catholic Encyclopedia 1913 da joy the church psycho masida haibje mana nomajin numina se mayam gi public isho khurumna ba nummi ni haina mana iba magi iraga haikreba aduga masi Papal Christians na masibu observe tawba tai hai mana aduna nomajin no mina sel isogi no me Lord's Day aseng badi Lord's Day de 7 days sabani ko Lord's Day have se Sunday je masibu ngak pa have se in have se is one of the clearest marks of Catholic Christianity Catholic ki Christian je masigi aseng ma khudam amni Catholic na have to illi have ni mokoi na haijari je last yeng ji ko sida Protestant sina nomajin min ngak pa habse masiko is a legacy of the Catholic Church Catholic Church na piba makoi gi mapa mapu singna makoi gi masa masu sing da piba adugumba chakthuna maneba Sunday ngak pa habse the Protestant Church observes Sunday because the Catholic Church has so ordered it Protestant sina nomajin min ngai maramdi masi Roman Catholic Church na masi yathang pi gibne asumai na nga o haina yathang pi gibde ngak pani habne aduna isnausa Americana sa malem prithvi da leba mipum khudimbu Roman Catholic Church pu khuram baibadi mipum khudim mokcha nampu da nomajin mitse religious ke no kain korom ning balai khuram be adubu nomajin mitse seng akadam ni haibaji athang je pirakane ba madu inba matamda mayam huji religion ko nomajin mitse ta na malem prithvi da leba mipum any religion wagera prithvi mapum khudim da nomajin mitse tha da laite ba masi kanana semda Roman Catholic Church na semak paniyom ne adubu religious ki oinadi oidriko adubu religious ki thabak thong khudimok se nomajin numita tawna Hindu oigra maide oigra pangal oigra tawngbat masi numita ngakadamni haiba yatang pirakane ba adu matamda ngakpo matamda ne khoina sa asibu khurum ba haibse khoina yengjiko aduga 13 14 samjalase adu mahang na 13 14 da haibse mahang na Protestant America da laiba Christian denomination singna angak pa kamarum pangthokane atiadagi mai phobu malem da pangthokane achigumba angakpa mina tonadaba angakpa myam asigi mapana hairiba malem da leiba mipum khudim ase namthak tawkani hamni hojing namthak tawribani sinawsa aikoi Christian ko ju adugumba namtha adugi manungda aikoi chandaningai gi tamo aikoi kana honasi sinawsing aduga sida yengse masida ko aduga lere aduga mahanamu masigi 14 da habse man habse maha 14 dadi aduga haiba Americana sa adugi muti ama sana ba malem da leba singbu minam khiamne anga pu myam tawjina sa adugi muti ro seman gnamne sa sigi muti habsi kaino haiba matan da masi chamane
Roman Catholic Church ki system adu ka samana ba government amane ba Roman Catholic Church ti kana ba moi gi pop na religious sakti na makhoi gi secular makhoi gi adu gumba government gi sakti du khudum chalaga pop na chalai ba order khudum muk roi lak pane ba masi ga samana na America ji huji magi secular hadi government je huji government ga magi religious tongale adubu religious power Protestant America da reba percent om sangja amata pulaga makhoina makhoi gi lenga ase masi makhoina haiba khudum mai inda ba de haina adumaina torokne ba adum matamda church nai ba khudum bang mai lebak chin ilapam matamda Americana sadu ki muti same samana na Protestant hadi Roman Catholic Church na ki sakti mama dark ages ki matamda 530 and 790 ki matamda Christian jingbu on ki bu ki sakti adugumba form mai organization system ado samana semakne hairi butune ba hoji mongti semdri snausa hoji moksem de khoi karen event khara yengba ai Donald Trump na ko hantang mai pak pose kanana support obino America da lebe evangelical Protestant denomination sing na mabu support obini mamang da mai thibuduna mokhoina support obda bagine ba hantakti support oga kabne aduna mana wasak pose ko sida evangelical leaders celebrate Trump's victory as a prophecy fulfilled Bible na haramba prophecy fulfill thungbo oina Donald Trump je kabne habjine ba mabu ambush tobu matam ma side kaino masi ishona kanbibini America da leba Christian sing America da leba Protestant sing je masibu America da so ma Christian gi sakti ama oiningai gi dama kanbibini na man hairibne ama khatanga New York Times te gi ko Trump promises to bring about a new era of Christian power haime mana wasak pache aduna Christian gi sakti ji gi anauba yug ama anauba era aduga anauba sahi ama adu anauba juk ama hauragani haina mana wasak mane sinau kana khan hoji Protestant sina Protestant denomination na support roga Donald Trump pa bani mokhoin haibi ki matuna kana na loi ilakpa ju jai America da lemung khuni mokhoi America gi moral loina down ore aduna masi oidinga gi dama climate change lairi climate change na midana kamram thoya sig mo me hamju oidinga gi dama kana na khang khoina Sunday ni miche khoramji na hairak prasu masine ba khoina kawri dabde masini ko 15 damu pasim matam yam laitere Sadu ki muti do da nungsa sopi na ba matik mango da pire aduga sadu ki muti do na wa ngang na bom sung muti do khurum da ba makhebu han na bani hai sadu ki muti ngasai Protestant America sarkar je control tawrani hengo adubu haire bani adubu ngasai gi church ki sakti na mai gi sarkar usina bani adubu haire ba image do bi sadi church na maro ina control tawbani control tawu da mai asigi sakti je hingan da ba je kanano makhoi gi ngasai gi America government gi makha pole maduni ko puna America government na tawkadab je asai gi church ki luching ba sing na Protestant luching ba amato oina pullaga makhoina hairak po khuding mutu illakane ba maduni ko ekhone sida haije 1617 ni ko masida mahana apipom choba ina khunba sing so lai ba sing maning tamba amsung minai puna makhoi gi yat thangba khutta natraga makhoi gi marai pa khudam ma thaman ki sadu gi khudam natra maming nata mahaki mamingi masing panglaba mahak natana kanagu mami amtana leiba natra yombe yaro harakani masida ko ngasai gi mak ama haibse karino mokhoi gi mak haibse karino haiba matamde chnau sa khoina mathangi topic da 14 da laksage sadu gi khudam aina mamang do sai kare sadu gi khudam di ngasai buji pa ki matina America Roman Catholic na semba numit Sunday kurumba haibsne ba masi khutana ra laibukta kanaum 66 te khutanam gani natra laibukta nangane no adu nate nangudab nate kanao mina kone hingai ki dam kanao mina nomajin mi ngak thaba yar oi harakane ba kone hingai ki dam lale de khangba hingai ki dam nomajin ngak paje mase khutta phangba ko ba aduga nomajin na sume hana khalaga magi sumdi sumdaba sume hana khalaga ngak chabaje masi marai bakta phangba ko isnau ta aseng bani hoji kanao mi sina Protestant isnau sing na haibni ten commandment ge mak thoch loina ngange aduba khone ya thang ak padar ka laite adu toy mi sing hai Protestant is out kudema ko loingai yatang ngak tab leite wan degina mukhoina ngak tri Protestant is out na ten commandment gi mak ta leiri se karino era sabat khakta gi neba loina mo ngap jenge Christian no bechina khudim na lai mutti khurum de ishogi mingare mada pande aduga khoina ipa ishor atop nai Krishna kan singba ta khurum de imai pa na haibe ilimi mi hat pe gi thabak tawde mitu mi wala na pe thabdo mi gi mapum barang kalakpagi thabak amta tawdeba Christian singje adubu mokhoina ya thangi mak te le hai
anko mokoina zu hai khoi de Prabhu Jisu Christ gi anoba niyom gi matung ne Prabhu Jisu Christ na piba niyom gi matung na mi halu hai de lai muti khurmai de loina ma hai de aduna hoji ayamba singna haibne ba engonda su comment am pire ko aramba mem aina haidi ain haib khona kamamen nga khona khoi kan bi haib na te ko ya thanga khona khoi kan bi de Prabhu Jisu Christ ne Prabhu Jisu Christ na kan bi khraba mi khudi mok che Prabhu Jisu Christ gi thaujan phangrba mi se Prabhu na nong pon khraba mi phung khudi mok che ya thanga la kaneba haibdi shobu nung siba ai khoi gi snaw sung bu nung siba je ut kaneba Kristano ra ga nung sib shobu nung sidra ba snaw nung sidra bi kana da ne ya thanga kwa je shobu nung siba snaw sung bu nung siba tu madu ne masi tarokani haibne mase aduga sida hai sadu gi mai hairiba magi markse phangdaba mido laibu yomba yaroi economic power America da control tarokaneba America da control ro masi taroba matangda malam prithvi punamakta lakani habsineba masi aina mathangi topic te ko mathangi next week te oina ngangjara ke matam yam leitre aduga minute kuntra dagi hena nganga somayam da tabi da bana maram moidana aina sangno su logjaro aduga burst 13 gi aita masida loksing mathongni wakal taba maha aduna sadu gi masing hosunu maramde masi mi amagi masing ni aduga ma ki masing adudi satru ko humputaru ne aina mamang da haikre hairiba satri pocket title da bikares filidai anai aduga makoi letanos Hebrew da zu romin hai hairiba letanos romit bikares filidai je makoi gi numeric number thiba matam da 666 thai madu mamang gi bidi mark of the beast haibadu da nakoi ni yengbiro chap sana 606 kari ki dama ishona pi banai di Antichrist power si Roman Catholic Church ni masi ki luching bane de soi na khang ngai ki dama masi pi bane kasi de matang si dolo silage tabri ba mayam da ishona popi boishnu snap sa no ba mi or subscribe to which channel asibu hena sa khani ngai ki dama adugo mayam na support to view yeng view adugo like comment to view haina ina mayam thai chiri prathna ta munse stragada lai bai pai soi am thaga sare Prabhu Jisu Christ na ni subalak ni mamanda isho Roman Catholic Church America ase Satan sinarga prithibida laiba khudimak Catholic na haiba Catholic ni samba niyom asi inningai ki dama hairakni haina koina khangan bi bathaga sari Catholic na haiba in ba se Satan haiba in bani Catholic bu khurum ba se Satan bu khurum bani haina na Bible da action na takpi bagi dama thaga sari khoichu adugumba end time gi Remnant Church sing da nam thak to bose asiguma nam thak yaudaba mising adugi manungda ekhoisu chalan biu haina na ki matangai rabna sanupa Prabhu Jisu Christ gi mingda khurumjari amen.